मरुओइबा पाउ पिजरी। इंटरनेशनल वेट लिफ्टर संजीता दा डोपिंग टेस्ट का मरी लेना इंटरनेशनल वेट लिफ्टिंग फेडरेशन थमलंबा अथिंगबा लौथोखरे। सिटीजनशिप अमेंडमेंट बिल की मतंग दा जनवरी की तांग 19 दा चीफ मिनिस्टर ना ऑल पॉलिटिकल पार्टी की मिफम कौखरे। अमदी रिपब्लिक डे की थौरम दा सरुक यारोय हाइकिबा स्कूल कॉलेज सिंह की मनुंग दा माहेरोय कया यावना रिपब्लिक डे की रिहर्सल पांगथोखरे। खुरुमजरी मिटिंग ताबेरिबा सिंहबु तरामना उस्तरी पाव संदोकना पिजरी। लेबाग वाथोक ओइखिबा मणिपुर की सकनाई रवि इंटरनेशनल वेट लिफ्टर खुमुकचम संजिता चनु की मथक्ता डोपिंग टेस्ट का मरी लेना इंटरनेशनल वेट लिफ्टिंग फेडरेशन अथिंगबा थमलंबा अदु मरम पंदना अथिंगबा लौथोकले हाइना खंगहलखरे। ममांग फेडरेशन मंगोन सिरखिबा मराल अदु यानिंगदे हाइदुना असेंगबा खंगदोकनबा मायोकनदुना लाखिबा संजिताना ngasi फेडरेशन अथिंगबा लौथोकले हाइना खंगहलकपदा महाकी ममा अमदि संजिताना नुंगाइबा फोंदोरकली। कपसे खंदे याम हरावे अदुगा मुसु कपनि मुसु पावे अदु कपसे ngata adagi yam thunnasu harawa pawe hadi skui baji ngasi gi kibam ni ba ina ngai ise hadi ai karamba matamda ai lande hadi dunya da kamai bu phangani lande be da mutu je ai si yong di khon tham dile aduga ana hadi ko gi dan pijirak ta bu gi tamam na ba man ngai ta bu de ngon da dum pawa laiba da ka amma matamda ri jan ji lak to no lak nu mi tum kop to na khalam do da kan thangong da na kai ai pung hum da ga gai na da na da thangau da na khang de yam sina rawa pawa Siam harau asma kong kang dai kape isan ko la kape siam harau bai di si ji kamai do ka do mai sumai ta hara ka dagi ha baje pakhanda ba ta ai ji sai apoi na kari hai ru ni kari kan to ne wakan khan ba ka hai ba ngam jata ba ka kari no tam do ji na isa ji sum mang lai do ka ata ka hai to mai wakan ji isan ang tang harau ba ji in ni na wakan ji no isor ko ne na dinga ikang kangu da na si pung ohum ta ganda isa tin phone to mai to yare da ai khang ga harawi ngasi maha ke nungairaba pau asigi matangda Imphal East District ki manung sanba thongju kendra gi pichu lampak ta leiba mayumda संजिता की न्यूज स्टोरी कया मियाम दा पाउदमदुना लाखिबी अखोई की वीडियो जर्नलिस्ट डॉक्टर रीना नोमाइथेम गा उनरुबदा महालना ओलंपिक ता सरुक यानिंगलबसु अतेंब मतम की मनुंगदा सिलेक्शन टेस्ट तौगदबना महा की हक्सांग फिट ओइगद्रा ओइरोइद्रा हाइबदु चममनबा अमदि लैरी फोंदोरकली। ओलंपिक की मार्क्स ओलंपिक राउंड क्वालिफाई की साई सार सेक्रेटरी सा नायरा में मार्क्स लई ना क्वालिफाई तब मुद्रा नंगोंद हंगमे अंदे मार्क्स से हयें से तंगाइरे तो आई पूरा था निपान तरा से पूरा थादोरए ट्रेनिंग से तो आई होनाबो याबो लेबे आई होनागे ना खले दुगा बै माइजु फंगिंग से नो नाइना से सोल kana su ni रे तो अंदे तै अतोपदि ईश्वर की मकुत तारे ना अनि था तरांग से पूरा थादोरा लाबनिना दु था नियम से दै हाने इम्प्रूवमेंट होगा पाइ खितंग दि वारा नेंगुन महांग मखा ताना डोपिंग टेस्ट न मरम ओइरगा असेंग बखंगहंदना महा की कैरियर मांगहनबा याबगी थौंग अमा फेडरेशन की माइकैदगी फोंदोरकिबा अदुना मंगोंदा फंखिबा नुंगाइतबा सैथेंग अदु मतुंगदा अतोपा सानरोय सिंगदसु थोक्तनबा चेक्शन हनिंगी फोंदोरखी। चौबा इंटरनेशनल बॉडी अमना स्माइना हाइदि डोपिंग टेस्ट हाइबसे मी पूरा मांगबा यारिबा पुंसी मनी अदो स्माइना मोइना टेस्ट तौबा खोपदा मोइ असोइबसु लैरमगनी लैरमबदो मोइना मयक सिंना हुजिबुदि हाइरखिबा हाइरखसु लैत्रि अदुना मतुंगदा तारखदा आइंगोंदा वारिबा नुंगाइतबा दसा तारे स्माइना तो प्लेयाम तो सै तहनदे अदुना मोइना डोपिंग लौबो मतंदसु चेक्सिना लवनिंगे अदुगा टेस्ट तौबो मतंदसु फजना येंगा चेक्सिना याम चेक्सिना तफनिंगे पनबयाय संजिताबु डोपिंग टेस्ट न मरम ओइदुना इंटरनेशनल वेट लिफ्टिंग फेडरेशन न सानाबा लेभनख्रबा मतुंगदा मणिपुर की चीफ मिनिस्टर एन बीरेन यावना लमदमसिगी मियाम न महा की अचुंब खंगदोकनबा मरी लेनबा सिंग तक्सिनदुना लाखिबा अदु ngasi फेडरेशन की माइकैदगी महा की मथक्ता थमलंबा अथिंगबा अदु लौथोकले हाइना अइबा सेरोल थारकपदगी संजिता चनु की दमक माइकै क्यादगी नुंगाइबा फोंदोकनरकली।
Citizenship Amendment Bill gi matang da lagliba January gi tang kun nipan da Chief Minister na all political party gi mifam kaukre hairi amarom da all political party gi mifam asida JDU gi oina di yauroi haina party gi president hangkhan pau na phongdokre ngasi new chekon da leiba party gi office ta pangthopa paumi singa unabada hangkhan pau na makhata na haikibada Special Assembly from the Nabukhonaraga political party gi mifam kauropa simaram sadabana mifam asida party na yauroi dabani Assembly mifam kaunana batakna ringai da Assembly prolog tawkhiba asi lengak asi achaw asoibani asi gumba phibam masida political parties singi mifam kaurokpa asi apangba sinaba silakpani Center da JDU na NDA da yauraba su bill asi gi mayokta di lepkani amadi Rajya Sabha da puthokhandana ba hotnagani opposition da leiriba Congress amadi atai left party singna su opposition oibagi sabsaba mathau phajana tawhaningi haiki We rather appeal to all other political parties, including the Congress. Why? What shall we say and what can be discussed at this juncture? The only alternative is the bill should not be introduced in the Rajya Sabha. Even if it is introduced, it should be defeated. Ministry of Home Affairs na CMB chatnarabasu state ki ayaba yaudana citizenship register tauba yaroi hairiba asimiyam da namthak tauba thok amani hairiba wafam asimag bill asigi saruk ama oina hapa ngamgadori bara haina okram joina phongdokre kakwada leiba mahaki yumda pangthokpa paugi mifam amada mahakna makha taraduna bill asina ek on kiba matamda awang nongpok state singi yelhomi singda kaya yamna sohalakani haiba miyamna khangbaga loinana secular country ama oibagi article 18 bu thugaiduna fundamental right ta singnaba khwaidagi ona tainaba bill ni bill ama lok sabha da pass tawnana bagi chana kanglon sin thugaibaga loinana miyamgi aningba apamba lawdaba select committee da thadaduna khanabagi khudong saba phawba thamdana BJP gi vote bank oina pandam nangarang Ministry of Home Affairs na state ki ayaba yaudana citizenship piba yaroi haibasimak miyambu namthak tawba utjaibani Union government na semba bill ama state na oppose tawnabagi mafam leite hairiba wafam asimak bill asigi manungda haplabadi thajaba yai state asida leiriba akhang ahising na suhiram asigi matangda khanabiyu haiki Hujik lairiba BJP gi sarkar sina hujik lairiba law si chatnalnabagi inong nowa thok amane hana lawe select committee da thadaraga yamna deeply study tawdana yam hatu na akogi andaki election mamangi vote phangnaba yabagi akogi pataw tokchanba aduna mada yanaba akogi home ministry na ngarang thoibase masimak id citizenship amendment bill gi registration da state to gi ayaba yawdi tawba yaroi haidana thingane haibasi ai masigi art je ai ngon chapchana khangde Thobal Block Congress Committee na sinduna block asigi Jana Sampak Abhiyan Thobal Athokpam da Laibak District Congress Bhavan da Hanagi Chief Minister Okram Ibobin Haudokre Thoramadu da MLA Fazur Rahim MLA Okram Suras Kumar Hanagi MLA O Landhoni DCC gi President N Lukhoi Thobal Municipal Council gi Chairperson T.I. Shyamo amadi atai luchingba kya sasar pyakhi nauna Congress ta yaurakpa Moizing Gram Panchayat ki mioi nifu taruksu harau tayamna okhi CLP luchingba Okram Ibobina BJP na leiba kangkhong chaina ba amaga nusinadana ba leibak thugaina ba sinduna leire makhoina memority oibagi khudong saba lauduna CAB namduna pass tawkhibani India kansi Manipur kansi hairabadi Congress mapangal kankhat naba miyam na party asibu nungsibiu haiki ado oinaba badaba haitan torka huje chief minister ki akshem gi koi layeng bagi scheme ne lem ne yeman gani lakh ani phogi kana tawgani free the layeng gani hai kanano koi district hospital satpiu ba lem ne layeng gadam se x-ray machine khangde test tawgadaba mayam khangde hospital re leibre aina tabadadi Katan bhoga spirit power like yan haya ga CAB gi matang da changsilak pakhongjang khudingmakta jiribam da leiba civil society organization amadi political parties sing punna mateng pangbinaba All Jiribam United Clubs Association appeal tauri ngasi MSF District Committee Jiribam gi office ta pangthokpa paugi mifam amada Ajuka gi President Mutum Maipak Sana Mangangna bill asina all
एक ओलकलबदी अवांग नोंपोकी येलहोमी सिंगमुत खिबा याबगे अकीबा लई मणिपुर नतना अवांग नोंपोकी येलहोमी मियाम कन्ननबा होनामिनसी हाइकी नसिना मरुवैना नॉर्थ ईस्टा हे राज्य सभा पास तौखगा चनरखम मतमदा एक ओलखम मतमदा आइकोइदा पॉपुलेशन डाइल्यूशन तौदुना हाइबे नॉर्थ ईस्ट लेबा मरुवैना मणिपुर की इंडिजिनस पीपल सिंसी लोइना मुक्खिबा याबगी अदुगुना थाक्ता लई Citizenship Amendment Bill pass taukhibabу yaningdaba phongdokpaga loinana bill asi withdraw tawgadabani haina demand tawduna handak pangthokadoriba Republic Day gi thoramda saruk yaroi haina school amani college ki student union na media da phongdokrabasu ngasi Republic Day gi rehearsal gi thoramda saruk yaroi haikiba school college ki maraktagi mahiroi kya saruk yakre ngasi ayu sathakiba Republic Day gi full dress rehearsal adu contingent yankhai mari na saruk yakhi Manipur Police Training College Pangai gi additional director Gaipuiril Kabuina parade commander oiduna ahanba Manipur Rifles ke parade ground dagi haukiba rehearsal aduda Manipur Police Manipur Rifles CRPF Assam Rifles Women Police Home Guard Traffic Police NCC Manipur State Bharat Scouts singi contingent sing college amadi school gi mairoi singi contingent sing amadi atai department ki contingent kya su saruk yakhi Thasdagi tang kuntrada New Delhi da mahiroi loop taruk na Citizenship Amendment Bill gi mayok ta khongjang changshin na ba chatlagani haina MSF ki president Mayang lambam milan na paumi singa phongdokre ngasi MSU ge office ta pangthokpa paumi singa unaba amada milan na makhata na phongdokibada MSU Desam AMS MSF KSA amasung sukki thomi chani amadi maya paibi singa loinana Delhi ki damak January ki tang kun taruk tagi Imphal thadok lagani Delhi da lairiba Manipuri singna ihewa sida saruk yabiduna amadi angamba mating pangbiduna January ki tang kun dagi February ki tang 16 phawba sathagadaba Rajya Sabha gi mifamda Citizenship Amendment Bill puthokta na bahona minasi amaromda ngarang Ministry of Home Affairs na state sing gi ayaba yauduna Citizenship Amendment Bill gi makhada citizenship piroi haina phongtokhiba adu yamna mapung phadaba mina ngangdaba wangangni Parliament na pass tawraba ek ama state singda chana handana ba haibasi oithogloi Citizenship Amendment Bill asi North East khaktana yetpana maram oiraga India gi Citizenship Amendment Bill yaningba state singna citizenship piraklaba sing lainingba maphamda leibada athingba Yadana ba Ministry of Home Affairs na North East ki miyambu apangba sina ba phongdorakliba wafam masida pangthapam thokte Ministry of Home Affairs na wafam sing asina hena sawhanduna ihau mai pakna ba honabada mateng oiragani haiki खक्तद नतना खोगी अवांग नोपोक स्टेट सिंगदा लेरिबा पुनमकी ओइना खोगी यामना लाइबक थीबा दुगा कारिगुमा सिगी बिलजिना एक ओलपो मतमदा खोइदा फंगदबा चाइथिंग चाइना पुनमक्तुगी येंगजरकांदा मणिपुर गी लेरिबा खोगी महिरोय खुनागी ओइना मंजिन थाना चांगजन जरिबा महिरोय लुप तरुकना पाइखलगलिबा खोंथांग असि मसिमक जनरल पब्लिक लोइना लोइना CSO सिंग अदुगा NGO सिंग पुनमक अदुगा political parties opposition bo isno ruling bo isno political parties sing puna makna mase support to pham thoi to bu to godabani ha ba pham mai rel taru ke market gi thamjari Thobal District United Development Organization amadi United People's Front na CAB gi mayokta wabagai lamkhai bazar da wakat mifam sathaki JCILPS ki co-convener YK Dhiren na India manungi oiba migrant sing phawba thingba ngamjadana leiringai atopa leibak singdagi chechang amata yaudana lamdam asida leirakpa yaba bill asi ek olaklabadi lamdam asigi phurup sing mutkhiba haibasi masana tabani khongjang aduda UCM gi president Sunil Karam secretary NG Deva UPF ki president W second susaruk yakhi Citizenship Amendment Bill bu yaning da phongdok tuna bamdiar apun ba maira pai bilup amadi bamdiar rising club na punna khusam na duna maira pai bi sanglenda wakan mifam sathakre wakan mifam adu da saruk yakhi bi maira pai bi amana bill asigi mayok ta CD fawa khongjang changshin gani mahiri lup amadi civil society singna sangsil liba khongjang singsu sogat kani haiki Manipur da leiriba loop organization kayana sangsil laba khongjing sangda akhoi bamdiar gi maira paibi singna CD phawok sara helasu ama boire akhoi soidana saruk ya bahaina akhoi lepnare CAB yaning da phongdok tuna Maharaj Buddha Chandra College Student Union Dhana Manjuri University College DM College of Science amadi Mayai Lambi College Student Union na Republic Day gi thoram saruk yaroi hairi Lengak asina CAB gi matang da chapsaba khongthang lokhatana leiba
SSUM AMSO Masat RSF amadi AMPSUM na yaning daba phongtokre Kaisampata leiba SSUM gi office ta pangthopa paugi mifam amada union asigi general secretary Bhushan Longjam na bill asigi matangda miyam na assembly gi akhanaba mifam kaunana ba haijarabasu tasin nadana leiri chief minister nasu issue asi na thaina bu honaduna leire masina takpade bill asi lengak asina saugatli haibani bill asi rajya sabha da chapsana puthokadaba numita mahiroi lup manga na makha taba akan khongjang changsinaba sem sare haiki Manipur gi school kharagi mahiroi kharana lakliba India gi 26 January hariba Republic Day nimit asida boycott tawguna yaringdo phongdok liba si yamna thawna leiba mahiroi sing asibu yamna mating leiba mahiroi ni haina khoi lup manga asin lowi aduga makoi gi changchiliba khongjang asida lup manga asisu bapung phana support tawi haibado thamjari Apunba Manipur Huyan Lalong Loop amadi Kanglai Park Thang Ta Cultural Association Sinduna Nongmagi Oiba Thang Ta gi seminar ama lamyan basanglen da pangthokre thoramadu da Revenue Minister Karam Shyam MLA S Subhash Chandra Apunba Manipur Huyan Lalong Loop ki President O Manglem Susaruk yakhi Minister Karam Shyam na laiba ki oiba karigumba phirep ama lomin nabagi tanzada apunba ama leirabadi mai pakani aikhoi masel punsi di hai adubu punbadi ngamde masi laibak thibani haiki Mera paini makta mera paini adai social organization ngakta leba nungsi busu leba nungsi ngakta rang ki ula koi jo koi ki thok ba tom aduna leba ki wina ai mam tholo ko kan bunna firep nominna ki tanja se sima khaktam me koi da dai ragadi leba ki tum chopat kani Imphal West ki Lamsang Kendra gi manung san leiba sangai thel khul gi phibam Salai Holdings Private Limited ki chairman Narengbam Samarjit na lusingba kangbu amana yengsinbaga loinana khulasigi kari sakhat thorang pakhat pa yabagi haibagi matangda miyanga loinana mifam amasu pangthokre sangai thel Youth Sporting Club ka khusam nadana Vocational Guide Center ki campus ta pangthokiba mifam aduda Salai gi Board of Director gi Executive Member Singh Salai gi Advisor Dr. T.S. Chandramani Club ki Secretary N.G. Chitaranjan Susaruk yakhi Salai gi Chairman N. Samarjit na mahangna mafam asida lakliba asi Salai gi member khomba Salaiga Chatminariba NEIDP gi Board Khomba Lakpanate Mapamasi Hiram Kudimakta Sothana Laiba Sidagi Manglomda Chatnanaba Pambai Thibani Lamdamasi Haurak Pamning Thina Khangba Mapamasida Phangiba Pothok Sing Masak Khangdokpa Haibasi Yamna Maru Oi Mapamasida Waliba Si Kari Karino Haibadu Punna Thidok Minaraga Makha Taba Kari Tawba Yabage Haiba Road Map Adugini Salagi Maikai Mating Pangani Mapam Madubu Koliba Ibudau Chingsang Lakpagi Haraubada Salagi Maikai Lupa Lak Ama Mating Panglagani Haiki si chakhotan ba matamda chakhotan leiba amadi wana leiba khungam sa masi aikhoi chakhotna bagi amadi awabu kokna nabagi damakta masi magane khoi ga lanthing na doris madu lanthing na bada amna chaungna mayong yagadabani chakhot pa habasi challenge tor kanda chakholagadabani ngasi manipur gi leiba sothariba economy ram sothari sa manipur ka lenga unga ani sigi marakta information gap legi manipur gi stage krai yoroge manipuri khunai ji kamai lerami lakoi legal status sakoi se krai de leiri kamani tawri hybrid sing se aduna lamdam sida naha oriba mayam sing lamjing bada mogi apaba character ama thambi se Tungda Sangai Thelgi Ka Hena Sothana Leriba Imung Kharada Satuna Yangsinki Yum Laitaba Imung Sing Salagi Maikai Yum Sabiba Inkhol Yon Thokraba Sing Amuk Hanjin Hanba Laik Tamba Toklaba Mahiroi Kunlom Salagi Maikai Digi Achangba Senpham Puthoklaga Mahitam Hanba Mingon Digi Sendoi Chawna Puraga San Loiruba Sing gi Senpham Sing Handok Piraga Salaina Apikpa Sendoi da Amuk Piba Haina Thazaba Thamki Khulasida Salagi Oiba Departmental Store ama Hangdoktuna Lamdam Adugi Miyam da Thabak Piragani Haiki Republic Day gi Chection Thawang Lokhatpa Oina Bisnupur District na ngasi Bisnupur Ward number Manga amadi Taruki Mafam Singda Ayukta Thibu Humbagi Thabak Sathakre Thibu Humba du da Aina Yadaba Mioi Sing Fakhide Mioi Chamri Hena verification Sathabada Mioi Mari Khak Masagi Saktak Che Yaudabadagi Makha Tana verification Sathanaba Bisnupur Police Sinakre Amarom da ngasi ayu Imphal West District Police ki commando kangbu amana Thangal Kaithal area ge Major Khul
Kalibari, Delhi Motors, Amadi, Dharmasala, Chingba Mafam Singda, Republic Day Gichiksin Tharang Lokhatpo Oina Combing Operation Sathakre, Additional SP Ops, TS Krishna Tumbi Midyang Makada, Sathakiba Combing Operation Aduda, Mui Chaniga Kuntra Room Amamam to Oina verified Tauki, Makogi Maraktagi Masai Saktakche, Subsana Putupangam Daba Mui Nipan, Makataba Wahang Pahong Tonavagi Damak City Police Station, the Sinakre. Numitara Mangani Satharakiba Theatre Workshop Palace Compound Lushin Kre North East Zone Cultural Center Amadi Art and Culture Department Sinduna Satharakiba Workshop Adugi Lushin Magi Thoramda Art and Culture Minister L. Zenta Kumar Padmashri Awardee Warepan Naba Art and Culture ki Commissioner Lakshmi Kumar Susaruk Yakhi Lakadoriba Lok Sabha ki Mikhalda Paramilitary Company Humpudra Mapan Rom Sizunagani Haina Chief Electoral Officer PK Singna Fongdokre Wafam Singasil Lamfelda Leba Election Office ta Pangthokiba EVM Amadi BV Pet Machine Sizunabagi Matangda Miyam da Hena Mamutana Khanghanabagi Pandam da Pangthokiba Campaign Amagi Lucky Draw Pangthokpagi Thorunga Mari Lainana Paumi Singa Akhana na Unaba Amada Fongdokibani Handaki Pangthokiba Campaign Aduda Manipurda Ladiba Kendra Humpumaki Voter Lak Ama Lising Nimpuma Thoirom na Saruk Yakhi Masigi Manung da Patsoi Kendragi Oina Voter Lising Tara Taruk Janin Ifu Mari Thorakpana Khwaidagi Ahenba Oiki Kendragi Oina Winner Amamam Khangat Ki Amadi Mioi Ani Buna State Pumbagi Pangthokadaba Lucky Draw da Saruk Yanaba Khanki Ngasi Pangthokiba Lucky Draw Aduga Mari Lainana Chief Electoral Officer PK Singna Makhatana Lakadoriba election asiga Mari Lainana Ngarang Election Commission ga video conference tawduna khanakre Maduda security ki makok thongbo officials sing amadi Chief Secretary na chingba singsu saruk yakhi Election Commission na khangalakpagi matung ina lakleba February gi tang 19 fawagi manungda transport amadi posting ki thabak sing loishinna ba state government na khanghan khre loina na pangthokadoriba election asida state asigi oina paramilitary force company humpudra mapan mathau taraba yai masigi manungda state asigi manungda leiba company kuntra mapan aduga nifu amana mapandagi oigani haina makhata na fongdokhi. One new instruction we have issued this time is that the training size should not be more than 50 because if you call 2,000 people then there is no meaning in the training. So not more than 50 are to be trained in a particular batch. So that's already going on. By end of February our trainings will be over. Pradhan Mantri Awas Yojana Urban Housing for All scheme gi makhada yum laitaba mioi sing yum sananaba Sangsi lakliba scheme asigi matangda Imphal City yauna Manipur gi lairiba Municipal Council singda sathagadaba Management Information System yauna paikhatkadaba thabak thoram singi matangda workshop ama Bisnupur District ki manungstanba Municipal Council taret ki oina ngasi Bisnupur Council Community Center da pangthokre Town Planning Department Manipur gi makhada Bisnupur Municipal Council sinduna pangthokpa thoramadu Chief Town Planning Government of Manipur gi State Mission Director Y Narmada Bisnupur Municipal Council gi Chairperson L Maniyaima Kumbi Municipal Council gi Chairperson W Priyo Kumar Oina Municipal Council gi Chairperson N Sanahal Namaru Ibamyoy Singh Oina Saruk Yakhi Mahut ki Director Oiramba N Git Kumar na scheme asigi makhada paikhaliba thabak thorom sing miyam punna khangminnaba mathau tabadagi workshop asti pangthokpani haikhi State Mission Director Y Narmadana scheme asigi damak Manipur gi oina state level amadi city level technical cell semba loire ministry na pirakliba guidelines sing khudimak ngakna satnana bahotna minasi haikhi Thasigi tang kunmanga dagi kunchama thoi fawba Thailand gi Surin province ta pangthokadoriba Surin International Cultural Exchange ta saruk yaruna ba Manipur gi cultural team ama Thailand gi damak Imphal thadokre ngase yuk team madu Art and Culture Minister L Zenta Kumar na Art and Culture Complex tagi lamthakhi Art and Culture Director A Sivada Sarmana Cultural Exchange ase Surin Rajbhat University na sinbani mioi tara taret ki team asina Thailand gi mafam khara dasu folk song, folk dance, kabui jagoi, leima jagoi, maibi jagoi na chingba utkani haikhi. Churachandpur district ki Samu Lamlan TD block ki manungsan na leiba Bunglusi village ki amatangairaba Bunglusi high school asi kan na honaduna mahiroi kaya mapungfana tamhallaba matungda mahiroi kaya school gi headmistress ki ayaba yaudana private school da hongkhre hairi thawung aduba school asi gi headmistress ti Santi Kom na pendaba phongdorakli school asina koliba khul taruk lomgi mahiroi kaya bu mahak masamadi school management committee na puthokpa senfam na school asi gi fibam fagatna bu honarakibani haina makhata na phongdokhi Accident ta khong sok tuna Jenims Hospital da layeng duna lairiba singjamai chinga mathak Manipur College Road tagi yumnam Rishu chahi kunithoi gi layeng bada
mateng oinanaba tongan tongan miyoi singna sel gi tengbang pikre ngasi tengbang pikba singa dudi city police station gi OC and Ingosa Khongwan Jila Parishad ki member Seram Niken Chingamatha College Road Youth Development Association amadi United Arab Emirates ki Dubai da leiriba Manipuri macha singna semba tengbang loop ni tengbang loop asina tharak pa senpham Mysore alumni gi founder NG Ganashyam Elias Khoimuna layeng liba yumnam rishu da khusinaki rishubu layeng liba Dr. Ibom Sagi matungina nupa macha asibu yamna kupna yengsili athuba matamgi manungda operation mathau tagadra taroidra haiba khangba ngamgani haiki Jennings ki MS Dr. Ranveer Anaba CIS TV News na report torok padagi Chief Minister N Biren hairakpa matung ina hospital gi doctor gi team amana satuna hokhiba January gi tang kunda rishubu lokhat luraga layeng lakpani mangonda piba yaba khwaidagi phaba makhal gi treatment piri haiki soiba kholiba mayamsi sigawna khotna ismana apna derage chemistry ka su leire kholena haibadagi madu akoina kenimsta di wangda di chosa duja namu da wai sarada namu ato ko khona si kana biya ko khona si haina ko yum mokda aiya namu wai saraya Coordination Committee Corcom United Liberation Front of Assam Independent Alpha I amasung Liberation Front of Tripura NLFT na puna chayasig Republic Day gi thoram boycott tawbaga loinana numit asida miyam na yumdagi mapan thokpidana ba appeal tawri Corcom gi Publicity Committee gi chairol amana handakta Lok Sabha na Joint Committee na langkhalaki ba report pung kunmari gi manungda hathuna Citizenship Amendment Bill pass tawkiba asi reason asida tangdu laitana leiriba phiba masi akaiba pinana bani thawong asi Westia lamdam miyam gi apambagi mayoktani bill asina English singani ga tara mari gi December gi tang 38 fawba gi mamangda India da changlakiba religion taru ki miyoi singbu citizenship pigani haibasi Assam Accord lisingamaga chamapan marifu manga amasung haujik sathariba NRC Manipur government ka MSU amasung MSCO ka lisingamaga chamapan marifu da tawnakiba yana Serolgi ona taina bani loinana Westia lamdamda yelhomi kannana bachangshiliba miyamgi iho asigi mayoktani Westia lamdamda illegal migrant singna thomjil lakpadagi hana leizaram ba yelhomi masingdagi hengalaktuna furup sing mutkhiba yabagi akiba leiriba phibam asida handaki bill asina lamdam asigi yelhomi miyamgi sensitive issue oibaga loinana masigi mayokta amatta oina lepli Hindugi myths amasung legends singi fabricate tawba puwari na Westia gi unique oiba puwari amasung identity manghanna hotnari bill asina Westia gi state khuding makta Tripura gi mawongum yelhomi miyamim singi distinct oiba ethnic nationality identity culture loan social organization political will amasung resistance ki thona adu manghan bangamgani haibasi India gi lengak pasingna thajai mapandagi sangsil lakpa Hindu singi demographic invasion bu legalize taunana ba Indiana bill asi pass tawbagi policy chana hanbani demography invasion asigi ngakthokna ba aikoina fight tawgadabani thawong asi thengnana ba substaba khongthang sing aikoina lokhatkadabani hairi Westia lamdam gi tongan tongan ba lalhaulup taru KCP Kamatapur Liberation Organization KLO Kanglayawol Kanbalu KYKL National Democratic Front of Bodoland NDFB National Liberation Front of Tripura NLFT amasung People's Democratic Council of Garbi Longri PDC kena region asida India Republic Day gi thorom athingba thambaga loinana January tang 13 ki ayuk pung 3 tegi numidang wairam pung 3 phawa Westia lamdam sinba thungna pung 12 gi total shutdown lokthokre emergency servicing amasung lining laishon ga mari laina bathabak thorom sing de athingba sitagi komthokani lalhulup taruk asina puna thokpa serol asina India gi central government na chahi khuding gi Republic Day gi thorom Westia lamdam da namduna pangthok hali India gi Republic Day asi pungning bu colonization taunaba gi khulai ama season naba numit amani nasina lamdam asigi miyam gi historical memory adu muthatuna India gi anauba puwari amana maut sinjinna bu khonabani makoina aikhoi gi haukibabu hongdoktuna aikhoigi haujikpu ahongbu oihalli makoina aikhoigi tunglam chat ama ohengadoriba asi atai karisu nate aikhoigi national debt aduni Indian ama oiba haibasi Rimland colony singi ethnocide ni hairi Indian constitution gi chatna kanglon amasung basic principles sing khonggoina duna Westia lamdam asida demography da chawna akaiba oinana ba India gi ruling party na citizenship amendment bill chana hanna bu khonari bill lasna Bangladesh gi changning ba Hindu by immigrants singi
thong hangdoknabu honari masina lising amaga chamapan marifu mangagi Assam Accord amasung NRC bu karisu kana handre kariguma bill asi chanaraklabadi wesiagi yelhomi miyamgi demography death warrant oiragani hairi asengba makhoi aningba apambadi wesiada leiriba yelhomi miyambu malemda leiriba hindu singna mahut sinjinbani masina wesia lamdamda mainland Indiana namthiri haibadu mayek sengna utle hairi marak thana tenba break amatang lojai. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Angang singbu smart oina mari makhok chumna parents singa anakpa mariga loina na bukhachariba live school garigi pre nursery digena class 10 fawbagi anowa admission hojare school asina angang singbu oja singna kupna electronics ki mateng loduna takpi tambi petana tana angang singi mayum mayum da chatuna matam ki e pau fauna duna angang singbu afaba maru changma mi amamam ohendaba yadi haiduna khona jariba live school ni admission to biduna yengbiu nupa amasung nupi ki boarding ki khudung chaba pijari akak nawa sit khara khaktani. With the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. Unoko School, Matram. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Pangbiragani ima diary da milking machines khutna sangom sumbagi awaba leiraroidaba yamna luna nana amadi hygienic oiba mawongda sangom sumba yaragadaba milking machines ungkhayamde dum san mari manga si dum sumbang ngam kawaga sangom hidokani hayu wafam leikre sida sangom basina easy to haise ko adum oidre hari jangna dum jana dum pai 2019 na lakpada supnagi lising aniga taramapan piraga adumgi apamba hero Metro H natraga hero duet ama pung anigi manungda labiba yagani. Pleasure Metro H amadi duet da lupa lising ahum cash discount su pizari. Hurry, offer valid till 31st January 2019. For more details, please visit authorized dealer Eastern Hero Chingmirong and Eastern Hero Sangai Pro opposite Iskon Temple. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities. All of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Northeast Hanbo in a National Housing Bank wholly owned by RBI license Pankraba Ministry of Finance Department of Financial Services Government of Indiana Sarfasi Act 2002 ki Makada Financial Institute amo in a Sakangraba Pradhan Mantri Awas Yojana Housing for All Mission ki Makada subsidized loan piba da Mangzil Thariba Panchwebi Housing Finance Company Limited amadi masigi subsidiary company singi sister yauna puna branch tara hum doyang dukjare Miyam financial facilities sing lobi na bading sing jare Panchwebi Housing Finance Company Limited and its subsidiary group of companies. Amukana taram loksari makhataba pau. Matam sang na tanduna lakpa awat apasing mari lainaba sing na pibi dabadagi ngasidagi Jennings ki nursing staff sing amuba best hetuna khongjang changshin ba hokre nursing dagi phangba paugi matungina JN Hospital dagi Jennings ola khraba matungda Dr. Singh pe Rims kamana na piraga nursing gi state ki tolo piba asi michang mikhai naiba thawongni mamang the state government ki employee ama oina pension scheme chanaramba adu inglising aniga tara dagi national pension scheme chana hangani haina lokthok khrabasu ngasi fawba chana handabana retired toraba nursing karigumba makhal gi monetary benefit phangdabana thabak toklaba matungda hingnabagi pambai thibada yumthong changduna fi yon ba phawai phaw yaunare mamang da thamkiba GPF ke senfam kaithoke haibasu yadaba anoba scheme gi khudong chaba pibasu natabana kham thengna awaba phibam da leire masigi mathakta mamang da leiramba allowance kaya ka khibana nursing gi service security leitabata natana retire tawgani khanbada mi paiba phawbadagi khongjang changshin bani hairi assistant nursing superintendent na thasigi tang 19 dagi sit in protest tathagani tang 13 phawbagi manung da government nursing gi wakat tabiduna thabak oina pangthok na hona drabadi February gi tang amadagi mass schedule leave na chingba khongjang kaya changshi lagani haiki Equine enjoy existing allowance never nursing allowance but 6 pay the
कक्थटखरे डॉक्टर सिंह सु कक्थटले मोय नॉन प्रैक्टिसिंग अलाउंस हाइना अदि मोय गिदी कमाइन तोब्रा रिवोक अमुक तोबिरगा हुजिक हुजिक सु मोय फंगे एखोय बुदी अलाउंस नर्सिंग अलाउंस होय पीबी दे डॉक्टर बु पीबंग अमदी कदोबी नर्स पीबंग अमोय दुइनो सिने एखोयना गवर्नमेंट गोन रिपीटेडली एखोयना मेमोरेंडम सबमिट तोबस बट ngasi फाव एखोय करी सुताबी यौरबुंग खुनौगी लंबी थासगी तांग कुन तरुक फावबगी मनुंगदा सेमजिनद्रबदी मथंगी नुमितगी मतम कक्तना लंबी थिंगबगी खोंजंग चंगसिलगनी हाइरी यौरबुंग खुनौ डेवलपमेंट कमिटी वार्ड नंबर 4 मैरापाइबी लुप सिंह अमसुंग यूथ स्पोर्टिंग क्लब की मिफमना वारेबसी लौखिबनी केंद्र की एमएलए द कयारक हाइजरबसु हन्ना यंगबिदबदगी लंबी थिंगबगी खोंजंग चंगसिनब वारेब लौबनी हाइरी बिरेन की मनाक्ता मयामना चटपदा अदुम सेंबिरगेना हाइये हुजपौ यंजन बिरक्ते ngasi de hongna tang kutur phong manung de sarkar na miyang chang birakta taragadi athing balai tan khoi changjan jargar ni khongjan je lambi ji thingjala ne ba matang chapugi wena नेताजी मेमोरियल क्लब खुराई कोंगपाल थौबानदोंगी यांखै तरुक सुबह फाउंडेशन डे थौरम पांगथोकपगा लोइनना क्लब असिगी बिल्डिंग केंद्र असिगी एमएलए एल सुसिंद्रो न संगाख्रे थौरम अदुदा खुराई नांदैबम लेकाई जिला परिषद मेंबर अथोकपम ओकेंद्रा खुराई चिंगांगबम लेकाई ग्राम पंचायत की प्रधान एल कननबला लाइश्रम लेकाई की प्रधान गांगोम जोन क्लब की प्रेसिडेंट के एस बीरेन सुसरुक याखी इम्फाल जिरी लंबी की इरंग तुरेल मथक्ता साबा वैली ब्रिज हाउकी लेबाक पोकपा नुमित की नुमिदांग वैरम उपाक अमसुंग आयरन बार टेकपदगी पोट पुबा गाड़ी सिंह पंदुना लेरे अदुमपु गाड़ी मसा अमसुंग अहांगबा ट्रक सिंगी तुरेल लालगा चटनरी लैंड ओनर एंड प्रॉपर्टी एसोसिएशन नेशनल हाईवे 53 ना NSIDCL की थबक थौरम सिंह अथिंग थंबना मरम ओइरगा थोंग असि कंपनी असिना हौजिकमक्ति सेमजिन साजनबगी थबक हौद्री एडेट ओजा सिंह की डिमांड जनवरी था फावगी मनुंग द पीद्रबदी पुंग निफु निपान की मणिपुर पुंबदा जनरल स्ट्राइक तौगनी हाइना एडेट ओजा सिंह न फुंगदोखरे मणिपुर प्रेस क्लब द पांगथोकिबा पावगी मिफम अमदा जॉइंट एडमिनिस्ट्रेटिव काउंसिल ऑफ ऑल मणिपुर एडेट स्कूल एम्प्लॉयज ऑर्गेनाइजेशन की प्रेसिडेंट एस मनी न फुंगदोकिबदा एडेट स्कूल सिंह की हांगदुना लैरिबा सैंक्शन पोस्ट ओजा सिंह की डीपीसी अथुबा मतमदा पांगथोकदबनी लैंगांग एडेट स्कूल ओजा सिंह असिबु हंथब थाकता थंबीदुना खम थेंगना ओट नैबिरी सरकार ने एडेट स्कूल सिंह असिबु मुथतलगे हाइबगी सबसाबा फिरेब लैदुना एडेट स्कूल सिंह मणिपुरगी मुथतपदा अकायबा करिसु लैते सही की सरकार ने पीरिबा ग्रांट अदुसु सांग नाइना पीबिद्री भारत के अतोप स्टेट सिंह दा एडेट स्कूल सिंह इंफ्रास्ट्रक्चर फगतहन्नबा तोंगान बजेट हापतुना स्कूल सिंह असिबु हिंगहल्ली अदुबु मणिपुरददी असुकी मतिक मिराइदुना थंबिरी हौजिक एडेट स्कूल सिंह ओजा सिंह 6 पे कमीशन फाव पीद्री जनवरी था फावगी मनुंग हांगदुना लैरिबा फम सिंह असि लौननबगी डीपीसी पांगथोकपा अमदी ओजा सिंह 6 पे कमीशन पीद्रबदी पुंग निफु निपान की मणिपुर पुंबा जनरल स्ट्राइक पांगथोकनी हाइखी फेब्रुआरी यौद्रिङै जनवरी एंडिंग सिफावगी मनुंगदा होजिकी पेंडिंग लैरिबा डीपीसी से तौबिद्रबा 6 पे से पीबिद्रबा अदुरगदी नोंगानबा फेब्रुआरी की तारीख अमदगी अहानबा खोंजंग ओइना अखोय मणिपुर पुंबगी ओइना पुंग निफु निपान की मणिपुर बन कौगनी सिम्प्लेक्स प्राइवेट लिमिटेड कंपनी ना स्पोर्ट्स यूनिवर्सिटी साननबगीदमक तौरिबा थौरांग खुदकता तोकदबनी हाइना देसाम की प्रेसिडेंट सलाम आकाश न फोंदोखरे सगोल बंदल लैबा देसाम की ऑफिस ता पाउमिशिंग उनबा अमदा महांगना मखाताना हाइखिबदा लिसिंग अनिगा तरा निपान की मार्च की तांग तरा निपान द प्राइम मिनिस्टर ना उरेब उयुंग तमलम लबा स्पोर्ट्स यूनिवर्सिटी हौजिक फावबा मथौ तौदना लैरी मणिपुर की अतोप स्टेट खरदसु मरुओइबा डिपार्टमेंट खरा हांगबगी वफम खरसु लैरी मरक असिदा हौजिक स्पोर्ट्स यूनिवर्सिटी असि साननबगीदमक टेंडर प्रोसेस तौरिबा असि सिम्प्लेक्स प्राइवेट लिमिटेड कंपनी याउरी कंपनी असि मियाम न थाजाद्रबा प्रोजेक्ट मयाम अमा पैशिलगा थबक लोशिनबा ngамदबा कंपनी अमनी सरकार ना ब्लैक लिस्ट फावत तौरगनी हाइखिबा कंपनी नि कंपनी असने रिम्स पीजी हॉस्टल स्टाफ क्वार्टर इमा मार्केट अमदी तोंबिसना हाई स्कूल की मार्केट न चिंगबा साबदा मतम साना लोशिंदबगी वाथोक कया लैरिबनी स्पोर्ट्स यूनिवर्सिटी कंपनी असिना साबा तारबदी मपुंग फाबा स्पोर्ट्स यूनिवर्सिटी अमा हांगबा ngambagi थाजब लैते मरम अदुना हिरमस लमित्येंग संगबिनबा यूनियन मिनिस्टर ऑफ स्पोर्ट्स अमदी प्राइम मिनिस्टर ऑफिस न चिंगबा चे थादुना खंगलगनी मणिपुर गवर्नमेंट असु नुमित निनी फावबगी मनुंग द मित्येंग संगबिदुना कंपनी असिदा स्पोर्ट्स यूनिवर्सिटी साननबगी थबक लेबहनगदबनी हाइखी मसीगी थाजिनगाय ओइद्र फार्म असिना पाइब तारगदी स्पोर्ट्स यूनिवर्सिटी अमा लिखलकनी अबै मंगजिम लैत्रे
स्पोर्ट्स यूनिवर्सिटी से लेतब तारगदी अखोइना पाखतना ऑनलाइन कैंपस मैम द मरुइब कोर्स मैम हांग्रनी आइबगी मियाम गो लोयन चंगन जइब खोंगजंग मैम जे लोयन अरिम तागदोरिनी अदुना मतिक चाबा इंफ्रास्ट्रक्चर लेबा कैंपस सम साहुसी मपुंग फाना कोर्स मैम जे हांगाकांदा यूनिवर्सिटी सी मपुंग फाना लिखलपसी Tinsit Road ki Moirang Purel Sajep tagi hauraga Baruni Chingkhong tana satliba lambi matam kyagi mamangdi mong tana sembinaba mari lenaba singda hanna haizarabasu tabidabadagi ngasidagi lamdam adongi nupi sing thoraktuna lambi thingzinbagi khongjang changshinkhre saruk yakhibi amana lambi phattabasina maram moiraga toina accident thoktuna siana amadi asopan kya nangba laikhre Upul ka hena haubana lambi nagyeta leiriba miyoi sing ana ayak yaure tha sigi tang kontra mathoi fawbagi manungda mari lenaba singna midyeng sangduna Sem Drabadi akan makhongjang kya changshilakani haiki. Nupi sing na lambi thingduna khongjang changshilingai charak aduda khurai kendrugi MLA L Susindro laktuna miyangi pungning fathabaga loinana Manipur government ki sel thungi phibam phattabana local area development fund dagi lambi asi maintain tawduna lakpani Khetrigao kendrugi sarukta drain matek ama sandaba asina maram oiraga black top tawba yadabani miyangu khusamnaduna hayengdagi drain tawraga black top tawba hauragani haiki. लेरिबा मैम अदेन इमाइबल सिंग मैम पुन्ना पुनसलगा हाइतारे अद मोय मसा मसासु यावना पुल पुमिनरगा खोय हयेंग सिमगे ड्रेन से तौथोनी अदुगा हंगसित हेता खोय कोलास से थारगा मैम दा नुंगाइबा लंबी हाबदो खोय चलहलनी सी मतेक सिगैदि Lisingani gatara mangadagi hauna Manipur turelgi khuga turel makhada sariba kumbi uyum hobi dam loishindana leiba yaningdaba phongdoktuna Kumbi Kendrigi manungda leiba lomi loop sing yauna miyamna kumbi bazar da wakat mifam sathakre dam gi makhong phawba khongsat ama satuna dam saba loisinduna kanaba lomi singda fanghalu haina dabi tawki ngasi gi khongjang adu da kumbi kendra Progressive Farmer Association gi President S Dinesh Secretary L Gopen Advisor and Ibo bina chingba susaruk yaki Mars tha phawba gi manungda dam asi loisindrabadi akan makhongjang kaya sangsil lagani hiram asida Chief Minister na midyeng sangbiu hairi Putuktra Manipur ki sak tangani hariba mayamna mi painari bise masina ta lusan bidna tising matam chan biragadi masigi aikoi awa base songso so no kopung ngoni habigi apilam ta tawjari Thobal Municipal Council Ward number 8 gi khangalaba lomi singda Agriculture Department na pitharakpa Farmer Registration Card PMJAY gi makhada National Health Card yanthokpagi thoram Thobal Pakhang Khong Maning Lekai Community Hall da pangthokre thoram adu da Ward number 19 gi Councillor M Ravi Ward number 13 gi KS Arun Kumar Agriculture Department BEO N Devaki susaruk yakhi Wangjing Lamding Municipal Council bu Wangjing Municipal Council haina maming onana ba tha sigi tang tara manga da cabinet na lokhiba warep adu aranba chumthokpani masida lamding gi miyam na warofam thokte lamding Municipal Council haina lamding gi miyam na khonaduna council ama sembana punamaki aphaba oigani masida Wangjing gi miyam punamak na angamba mateng pangge haina Wangjing United Club ki convener Rosen Thongamna haikre Wangjing da leiba apunba club tara gi body ama oiriba Wangjing United Club na pangthokpa pawmi singa unaba aduda Rosen na makhatana Wangjing miyam gi ayaba yaudana luchingba kharana hapsinduna Wangjing Lamding Nagar Panchayat onkhibani co convener AK Sandrana aranba singadu MLA P Brozen na chumthokna bu honariba asida MLA bulana uhanna ba thabak makhatana pakhat piganu haiki masigi da mutta uzik pagiriba sarkar sibu khoi United Club Wangjing United Club ki maikai degi amukana thakasari masida tuntuna lamding na suwarung ningai leite akune su warung ningai leite masidi matungina tawdaba yadaba pola maneo Thanga Kendra ki manung sanba Thanga Part 2 gi mioi samaga Marifuda BJP Manipur Pradesh ki Vice President M Asni Kumar nangasi Golden Health Card chamaga Marifu yanthokre PMJY gi makhada piba card khusinabagi thoram aduda pradhan yauna lamdam adong gi mioi kyana saruk yakhi Kumbi Kendra gi PMJAY Golden Health Card sanana bagi thabak Kumbi Uchan makhungda haukre thoram aduda Kumbi Municipal Council gi Vice Chairperson L Babita Ward number 5 gi Councillor M Ibem Hal District E Governance ki District Manager Prasanta Oinam saruk yakhi Ima ayang laima ahal lamadi atombi ani na mapam lamda halakpada ningol gi athen pot tambo oina ibudau thangjing moirangi masai kolda leiriba yumthong khudingda
kabok yenbagi thoram kabok saiba pangthokre punna laikai nimfuda kabok saibagi thoram pangthokhi Regional College Lilong asi mapung phaba college ama oihanna ba khotnaragani haina Consumers Affairs Food and Public Distribution Minister Karam Shyam nangasi college asi calendar form gi thoromda haikre Sanjen thongda leba minister gi quarter da pangthokpa thorom adu da college asi gi principal amadi oja sing su saruk yakhi isingmaga chama pan marifu mathoi gi hawdokhi ba college asida matik saba oja amadi aphaba infrastructure leiraba sungasi fawba yengsin bina ba leitabana hiram kya da sothana leiri haikhi function tawriba college singsi regional college da natana to college mayam su thidoga adi machina human resource da adi maroina horaiba na harul singi tungi future da so mateng pangmanina sakarna hena daita launa nabagi tanja dumasu adi laujage Moirang Campus Hajeb Awang Laikai dagi CS Robert Mang kibagi matanga mari lainana sem kiba JSC na Star Club Moirang Campus Hajeb na karigumba mateng amata tawbidre haina fongdok liba asti police ki case oibana club asna mateng pangbang ngamdabani haina General Secretary N Bomi Kanta Angomcha na fongdok le Miamda Sinjin Sama Wai Krasina Duna Star Club Moirang Campus Hajeb lana wanaba wana kiba du gifom yawda bangabtani aduga makhatara kuda aina hajaring badi asigumba toning daba laiba kiba thodu asi matungda thokthana ba myam puna honam nasi amadi Star Club Moirang Campus Hajeb yam haksinna lobsei amadi yam phajana yamna condemn chokjeri Mamang chahi August ki tang tara nipan da Imphal Municipal Employees Union ki award apa kaya mengkhat pinaba mayor da pi kiba memorandum thabak oina pangtholak tabadagi hayeng ayupung taruk makhai dagi hauna siswak strike satharagani haina union nasina zero samthadorakle hojik makha tabada sanabagi pau amuk lobirasi Sanabagi pau pizari February ani dagi manga phauba Guwahati da pangthokadoriba mapan suba senior national fencing championship ta saruk yagadaba Manipur gi nupa sanaroi taranithoi nupi sanaroi taranithoi official taruk ki maming Manipur Fencing Association a lauthokre Manipur gi fencing team January gi tang 38 da Imphal thadokani hairi Kangpokpi gi Thomas Ground sathari batara manga suba Kangui Inter World Tournament ki ngasi sanaki ba ahan match ta ward number 2A amasung ward number 9 goal amamam sanaduna draw satkre ani suba match ta ward number 13 B na ward number 4 B bu goal ama sinoda thoikre ahum suba match ta ward number 3A na ward number 5 and 6 bu goal manga sinoda thoikre Mapan Suba Hockey India Junior Men National Championship Division A da saruk yarana ba Manipur gi Junior Hockey Team semnana bagi ahan bagi oina trial cum coaching camp ki damak sanaroi nifu manga khangat khre khangalaba sanaroi sing Manipur Hockey official singda makhataba training ki damak report tawrana ba khangali makhataba sanabagi pau boyai ningthaujam dagi amuk lobirasi Imphal West District Football Association da sinduna ngasi dagi Pamyal Ground Paswaida Tim Taranithoi na Grubani Thongna Khaidokuna Anisuba SS Mani Sharma Memorial Third Division Football League Haukhre Hogdokpaki Thoramda All Manipur Football Association gi President S Sanatomba Imphal West District Football Association gi Vice President amadi Tournament Committee gi Chairman W Mobi Macha Imphal West District Football Association gi Secretary in charge amadi Tournament Committee gi Convener I Setan yauna atai miyo kya su saruk yakhi Pangthokadoriba league asigi ngasi ahubu numit ki sanakiba match ta USC Phayengna NSU awang posong pambugol ahumani da maitiba pikhi match asida mai pakiba USC Phayeng gi gol ahum madu El Bungobina match ki tarani thishupa madi humputare suba minita gol ani sankhi atopa gol aduna A Rosanna match ki tara taruk suba minita sankhibani match asida mai tikhiba NSU awang posong bangi gol ani aduna S Jiban namadi and Rohitna match ki kuntaruk suba madi humpumari suba minita sankhi match asida USC Phayeng gi El Rohenda match conduct tokiba referee na yellow card utkhi Sathariba league asige hayi nungtil pung tarani thuga minute tara manga chatpada ahanba match oina IFA Lampena madi CYLC
Pisum Singa Mataka Sanagani, Anishiba Match Nungtil Pung Aniga Minitra Manga Chapada, FC Impal, Mayai Kuibi Amade, YOC Irom Maizrauga Sanagani. Manipur Tennis Association gi miyang makada Association of Tennis Lovers singa mathangna sinduna ngasi dagi how ground tennis court ta tennis sanaroi yangkai tarungna saruk yaduna Nepal suba CYLC 11 tennis tournament hokre ngasi ahubun mitgi sanaki ba sahi nipu mataki doubles ki match ta Aldrin amadi Manikanta gi Zurana Siren amadi Romeo gi Zurabu game Nepal amada ani suba match ki sanaki pada Ratan amadi Amoki Zurana Ranjan amadi Bal Krishna gi Zurabu game Nepal amada ahum suba match ki sanaki pada Pradip amadi Birla gi Zurana N Prem amadi A Premananda gi Zurabu game Nepal ahumda mari suba match ki sanaki pada Prakash amadi Jayant gi Zurana Sanatomba amadi Pritam gi Zurabu game Nepal ahumda manga suba match ki sanaki pada Dilip amadi Laishem gi Zurana Ranjit amadi Rupam gi Zurabu game Nepal manga da maiti bapiki Amaromda men's open gi singles ki sankiba match singda Ibohalna Ekendrajitpu game Nepal mangada Anishuba match da RK Pritamna White Domsanbu game Nepal ahumda ahum suba match da Saitejitna Bekarbu game Nepal marida manga suba match da Padmeshorna CIS Pritambu game Nepal tareta maiti bapikre Anishuba Haibok T20 cricket tournament ki ngasi sana ki ba match singda PTRC Pasoi amadi Kraw Khamnam Bazar mai pakre Langthabal Sporting Club Langthabal Mantri Kong Makhalekai na sinduna tha segitang kundegi team kunna grumari thongna khaidukuna Langthabal Mantri Kong Makhalekai da sathariba tournament asigi ngasi sana ki ba ahanba match da PTRC Pasoina KIYC Khetri Irin Mapamburan humpumanga da maitibi piki match asida PTRC Pasoina tos ngamduna ahanba betting tokibada apiba over kunda weekend mari turaga rancha magani putaret lauki masigi pakhomda anisuba betting tokiba KIYC Khetri Irin Bapalna over taratreka ball mangada wicket loina turaga ran marifuni toy khang lautuna match asi maiti khibani match asida PTRC Pasoi gi sanaroi Jortinna wicket ahum lautuna man of the match taki tournament asigi anisuba match ki sanakibada Kraw Khamnam Bazarna TCM DC Thongjubu wicket Nepal da maiti bapikre TCM DC Thongju na tos ngamduna ahanba betting tokibada apiba over kunda wicket tare turaga ran chamaga supna mari lauki masigi pakhomda anisuba betting tokiba Kraw Khamnam Bazarna over taratreka ball ahumda wicket anikhak turaga apiba tarage du yogduna match asi mai pakhibani match asida Kraw Khamnam Bazar gi sanaroi ajaina wicket ahum lauduna man of the match takre Hayeng ground asida Sagolbal United amadi Model Club singa makaga ahanba match oina ayupung mapal tapada sanagani anisuba match nungtil pung 12 minute nipumanga chatpada SCCC Singdamai amadi YWC Langthabal ga sanagani YMDO Hairangwai Thong YDO Songtham Kona ARC amadi Manipur Police Sports Club Sathariba ahanba led Ilangbam Pisak Singh Memorial East 11 Men's Open Volleyball Tournament ki semi-final sangkre All Manipur Volleyball Association gi miyang makhada Phawokchak Awanglekai Youth Development Association na sinduna tha sigitang taramapal dagi Team Nepal Grubani Thongna khaiduktuna Association asigi ground na sathariba tournament asigi ngasi sanakiba ahanba match ta YMDO Hairangwai Thongna IGO oinambu set ahum ama kunmanga kunmathoi taranipal kunmanga taratruk amadi kunmanga taramapal da maitiba piduna semi final sangkhibani ani suba match ki sanaki padasu YDO Songtham Konana Manipur Police Sports Club pu set ahum ama kuntaruk kunmari kunmanga kunhumdoi kunmanga kuntred amadi kunmanga taranipal da maitiba piduna semi final sangkhre sathariba tournament asigi ahanba semi final match ta YDO Songtham Kona amadi YMDO Hairangwai Thongga sanagani ani suba semi final match ta ARC amadi Manipur Police Sports Club ka sanagani Team ani Champion FC sapam lerag amadi Juvenile FC Tera sapam lerag ngasi sanagadaba match sanaba lakhidre Organizing Committee na team animag tournament asidagi tanthokre
Niles Wahemgam Mr. 11 Open Pusat Football Tournament Organizing Committee Amadi Usaha Baban Club Sagol Bal Sayang na Sinduna Tha Sigitang Taramapaldagi Tim Kunna Group Mari Thongna Khairuktuna Sayang Ground Sathariba Mari Shuba Niles Wahemgam Mr. 11 Open Pusat Football Tournament ki ngasi sanakiba ahanba match ta SSAN Thiam Laikaina CLFC Sangangai bu gol manga anida maitipiki ani shuba match ki sanakibada Marup FC Hairongna Thoiba FC Yumnam Huidrombu gol ahom anida maitipikre Paradise Union Pungdongbam na sinduna Pungdongbam Playground da Tha Sigitang Mapaldagi Team Taratrung na Grumbari Thongna Khaiduktuna Sathariba ahum shuba Pupu Kabis 11 Under 17 9-man asset football tournament ki ngasi sanakiba ahanba match ta KFC Khuraina KYFA Koiringai bu gol ama sinoda amadi ani shuba match ki sanakibada Marup FC Hairongna YDCL Pungdongbam bu gol ahum anida maitiba piki District Sports Association Bisnupur na sinduna Bisnupur Mini Stadium da mamang sahi ki December tang kundagi tim taranithoi na grubani thongna khairuktuna sathariba tarahom dishiba and Balananda Memorial Second Division Football League ki ngasi sanakiba match da Sewa Naran Senana OSA oina bugol ama sinoda maiti pikre sathariba league asida Aksa Kokta na point tara mga phangduna group A gi winner oiki MP2YA Moirang na point taranithoi phangduna group B gi winner oikre All Manipur Film Makers and Producer Association Apimpana Sinduna Tha Sigitang Kundagi Tim Taran Grubani Thongna Khairuktuna Nesu Ground Porompata Sathariba Manga Suba Apimpa Kapki ngasi sanakiba ahanba match ta AMCA FC amadi Amik Team AFC goal amata sanadana draw sakhi ani suba match ki sanakibadana Choreographer FC na Apimpa FC bu goal ama sinoda maitipi pikre ahum suba match ki sanakibada Amik Team B FC na Amik FC Team C bu goal Nepal sinoda amadi mari suba match ki sanakibada Director FC na Editor FC bu goal ama sinoda maitipi pikre YMC Haraurongna Sinduna Club Asiki Ground da Tim Kunna Grumari Thongna Khairuktuna Sathariba Nepal Suba Haraurok Trophies 11 Village Wise Football Tournament ki ngasi sanakiba ahanba match ta Bolero Sektana Mangal FC Hangang gol ani amada maitibi piki ani suba match ki sanagadaba team Sekta FC laktabadagi Lamlai FC na walk over lokre ahum suba match ki sanakibada SKY Sinam Komna YMC Team B Harauro gol ama sinoda madi mari suba match ki sanakibada ESU Telongna Bolero Sector Team B gol ahum anida maitiba piki Thagachari Boyang Ningthozam Housing asi nong magi oiba ay ngasa gi pau amuk lobirasi Environment Directorate ki phangkiba ngasi goikiba ainga sa amadi nungjugi pauda khwaidagi sakiba Celsius degree kunmapal dasmik mga taret khwaidagi ingba Celsius degree mari nuksita yawba ising maniligisang maximum na sada mariputra mga dasmik ani ahum minimum da sada taramapal dasmik taruk ahum oiki ngasi nong sukide ISTV News ki ngasi gi Editor's Choice ta BJP na luchingba ano balengak asina senja thumja laitaba thabak changbada sel amata pidana changnana bagi miyam na appeal tawba amaromda opposition na lengak asi taseng na senja thumja tawdabra haibasida hangba wahangi awai akhum Punsiki lan noy ba sai su mayang lan noy be abang dah tu yang thoga service sama kita makta ayah dia macam mana bagi MR macam mana bagi lam yang thoga lam no mantin ni anu guna hai ba government se thaba ingkang to boda paisa pibi gano thaba ingkang to boda paisa pibi gano ai ki office ka da la ge biru lo ai ki office ka da hoji ki ayah bi lo gi lam jen chen se kai no da seli do kai no pangai da seli do ai ki ka do loi da chen do head kana kumama madada karan dorong ka officer yang lain do action lo ko BJP nadi Congress karup oi gain hai corruption ni matang jai dir ungkai mu karing tangang bani akoi gi asogi pingang che ba kang bu si lak de ne phoi sa karai de ho kya moi ni hai di ba loi khangi maming ga phal ga dum hai na ra ga paroi
अदगी बीजेपी की नेता ही मरकता कोई कीरबा कोई अंगांग करप्शन इसी करमाइन तौजानो गायना हाई कांदा करप्शन इसी सीनी गायन लोकाना मानी है नता हाई दबा मिता सकता एम योगे काना दे लोशिलकपदा मरोय बपाव अमुका न पिजरी इंटरनेशनल वेटलिफ्टर संजिता दा डोपिंग टेस्ट का मरी लेना इंटरनेशनल वेटलिफ्टिंग फेडरेशन थमलंबा अथिंगबा लौथोखरे सिटीजनशिप अमेंडमेंट बिल की मतंग दा जनवरी की तांग 19 चीफ मिनिस्टर न ऑल पॉलिटिकल पार्टी की मिफम कौखरे अमदी रिपब्लिक डे की थौरम दा सरुक यारोय हाइकिबा स्कूल कॉलेज सिंगी मनुंगदा माहेरोय कया यावना रिपब्लिक डे की रिहर्सल पांगथोखरे ISTV na pizaba ngasi nongmagi oiba paw matang ase loizare miyeng tabiri bastingbu amukka hanak khurumjari